Hey, Seneca. ꯃꯌꯥꯝꯗꯗꯤ ꯍꯧꯔꯒꯦꯀꯣ ꯌꯥꯝ ꯍꯥꯎꯕ ꯑꯃ ꯃꯌꯥꯝꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯅꯤꯀꯣ ꯑꯍꯥꯎꯕ ꯁꯨꯛ ꯑꯍꯥꯎꯕ ꯊꯣꯡꯉꯒ ꯃꯨꯛꯕꯥꯡ ꯇꯧꯔꯛꯇꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯃ ꯌꯥꯎꯈꯤ ꯑꯩ ꯀꯥꯎꯗꯦ ꯑꯗꯣ ꯂꯝꯗꯝ ꯀꯥꯏꯗꯒꯤꯅꯣ ꯑꯩꯗꯤ ꯈꯪꯖꯗ꯭ꯔꯦꯀꯣ ꯑꯗꯣ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯂꯝꯗꯝ ꯁꯨꯝꯒꯤꯅꯤ ꯁꯤꯒꯤꯅꯤ ꯍꯥꯏꯅꯀꯣ ꯑꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯏꯌꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯏꯁꯤꯡꯁꯦ ꯑꯍꯥꯟꯕꯗꯤ ꯍꯧꯔꯒꯦ ꯑꯩꯁꯦ ꯊꯔꯣꯏꯁꯦ ꯏꯁꯇꯥꯞ ꯑꯃꯅ ꯄꯨꯔꯛꯄꯅꯤ ꯃꯌꯥꯝ ꯃꯣꯏ ꯃꯌꯥꯝꯒꯤ ꯊꯣꯡꯕ ꯈꯣꯠꯄ ꯂꯣꯏ ꯄꯤꯈ꯭ꯔꯒ ꯑꯩꯒꯤ ꯁꯔꯨꯛꯁꯦ ꯈꯛꯇꯪ ꯍꯧꯕꯅꯤ ꯑꯗꯣ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯑꯗꯨꯁꯨ ꯆꯥꯕꯗ ꯉꯥꯁꯨ ꯄꯤꯕꯤꯈ꯭ꯔꯦ ꯆꯥꯈ꯭ꯔꯦ ꯄꯤꯕꯤꯈ꯭ꯔꯦ ꯃꯇꯂꯞ ꯆꯥꯈ꯭ꯔꯦ ꯑꯗꯨꯅꯤ ꯑꯩꯁꯨ ꯍꯧꯔꯒꯦ ꯃꯌꯥꯝ ꯍꯥꯎꯕ ꯍꯥꯎꯇꯕ ꯃꯍꯥꯎ ꯍꯥꯏꯖꯔꯒꯦ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯃꯣꯏꯗꯤ ꯇꯪ ꯂꯣꯏꯔꯕꯅꯦꯕ ꯍꯥꯎꯏ ꯍꯥꯎꯇꯦꯗ ꯍꯥꯎꯏꯗꯤ ꯌꯥꯝ ꯍꯥꯏꯅꯩ ꯑꯗꯣ ꯑꯩ ꯑꯝꯇ ꯆꯥꯔꯒ ꯑꯝꯇ ꯌꯦꯡꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯨꯒꯦ ꯃꯌꯥꯝ ꯍꯧ ꯁꯤꯅꯤ ꯑꯩꯈꯣꯏ ꯁꯣꯃꯥꯗꯤ ꯌꯧꯅꯤ ꯍꯧꯔꯒꯦꯀꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯆꯥꯔꯒꯦ ꯃꯌꯥꯝ ꯍꯨꯒꯦ ꯁꯤ ꯈꯨꯍꯥꯎꯁꯤꯗꯤ ꯊꯥꯒꯠꯃꯟꯇꯦꯍꯦ ꯃꯌꯥꯝ ꯑꯁꯦꯡꯕꯅꯤꯕꯣ ꯐꯖꯅ ꯍꯥꯎꯏꯍꯦ ꯏꯕꯣ ꯁꯨꯃꯥꯏꯅ ꯆꯨꯞꯄꯛꯄ ꯃꯇꯥꯡꯁꯤꯒ ꯊꯣꯛꯂꯛꯄꯗꯣ ꯄꯥꯎ ꯐꯖꯩ ꯑꯗꯨ ꯇꯥꯔꯗꯤ ꯑꯩ ꯇꯤꯐꯤꯟ ꯁꯤꯁꯦ ꯃꯥꯡꯁꯤꯜꯂꯒꯦ ꯅꯨꯄꯤ ꯑꯉꯥꯡꯗꯁꯨ ꯑꯩꯅ ꯐꯦꯡꯗꯨꯅ ꯁꯤꯒ ꯂꯪꯁꯤꯜꯂꯒꯦ ꯇꯦꯕꯜꯁꯤꯒ ꯊꯥꯗꯕꯗꯣ ꯅꯨꯡꯉꯥꯏꯖꯗꯦꯕ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯒꯥꯏꯁꯦ ꯋꯥꯏ ꯑꯗꯨꯅ ꯃꯌꯥꯝ ꯁꯣꯃꯥꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯔꯃꯥꯅ ꯑꯃꯨꯛꯀ ꯍꯟꯅ ꯑꯩ ꯊꯥꯒꯠ ꯋꯥꯍꯩ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯁꯔꯃꯥꯅ ꯑꯗꯨꯒ ꯁꯔꯃꯥꯁꯦ ꯋꯥꯍꯩ ꯋꯥꯇꯥꯗꯤ ꯈꯤꯇꯪ ꯍꯩꯖꯗꯦ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯑꯁꯤꯒꯤꯗꯃꯛ ꯁꯔꯃꯥꯒꯤ ꯆꯦꯅꯦꯜꯁꯦ ꯋꯥꯁꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯔꯒ ꯍꯦꯛꯇ ꯍꯥꯏꯕ ꯍꯩꯇꯕꯁꯦ ꯑꯁꯤꯁꯨ ꯑꯩ ꯄꯥꯔꯁꯣꯅꯦꯜ ꯁꯥꯎꯅꯤꯡꯕ ꯑꯃꯅꯤ ꯍꯥꯏꯅꯤꯡꯕ ꯁꯔꯃꯥꯒꯤ ꯇꯔꯞꯇꯒꯤ ꯁꯔꯃꯥꯒꯤ ꯆꯦꯅꯦꯜꯗꯒꯤ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯕꯁꯦ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯃꯤꯒꯤ ꯔꯦꯀꯣꯔꯠꯁꯦ ꯑꯩ ꯇꯧꯖꯅꯤꯡꯗꯦꯕ ꯏꯁꯥꯒꯤ ꯈꯪꯖꯕꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯝꯕꯗꯤ ꯃꯌꯥꯝ ꯃꯤꯒꯤ ꯔꯦꯀꯣꯔꯠ ꯇꯧꯕ ꯈꯣꯠꯄꯁꯦ ꯍꯩꯌꯦꯕ ꯑꯗꯨ ꯍꯩꯕꯗꯣ ꯑꯩ ꯇꯧꯖꯅꯤꯡꯗꯦꯕ ꯍꯧꯔ ꯑꯃꯨꯛꯅ ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯁꯇꯤꯜ ꯒ꯭ꯂꯥꯁꯅꯤ ꯑꯗꯣ ꯁꯤꯗꯁꯨ ꯏꯁꯤꯡ ꯌꯥꯎꯔ ꯂꯩꯀꯣ ꯑꯍꯣꯡꯕ ꯕꯤꯌꯥꯅꯤ ꯃꯌꯥꯝ ꯅꯣꯛꯅꯅꯨ ꯅꯥꯏꯟꯖꯅꯤ ꯏꯁꯤꯡꯁꯤꯅ ꯑꯩ ꯊꯛꯇ ꯏꯁꯤꯡꯅꯦ ꯃꯌꯥꯝꯁꯦ ꯖꯨ ꯅꯠꯇꯦ ꯈꯟꯒꯅꯨꯀꯣ ꯑꯁ ꯖꯨ ꯑꯇꯥꯡꯕꯗꯤ ꯂꯩꯌꯦ ꯑꯗꯣ ꯅꯣꯛꯅꯅꯨ ꯑꯩ ꯖꯨ ꯑꯃꯈꯛ ꯎꯠꯂꯛꯀꯦ ꯁꯣꯔꯤ ꯑꯅꯤꯈꯛ ꯎꯠꯂꯛꯀꯦ ꯑꯅꯤꯁꯨ ꯀꯔꯝꯕꯅ ꯍꯥꯎꯒꯗ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯔꯣ ꯎꯠꯂꯛꯀꯦ ꯑꯝꯇ ꯆꯨꯞꯀꯦ ꯑꯩ ꯍꯧꯒꯠꯄꯗꯤ ꯃꯊꯧ ꯇꯥꯔꯅꯤ ꯁꯤꯒ ꯎꯠꯂꯛꯄꯗꯃꯛꯇ ꯊꯔꯣꯏꯁꯦ ꯆꯥꯎꯃꯟꯒꯤꯅꯅꯦ ꯃꯆꯥ ꯆꯥꯎꯋꯦ
Thằng cô cháu hiểu không mẹ? Mấy cháu ngọc được. Ako cả xa rộng để phòng mà máy nó cháu tầm mẹ. Thế rồi chúng ta sang gọi là cái tàu của sư phụ cháu ở tháng 2 bên này mấy lần tôi đi mẹ em đấy. Sao vậy? Mẹ今天你想我的好嘞不？Ma'am, nagnabada isinaw kwat tilaiba isinaw aina lamba phangba mafamda waidine aiga am thongbirau kaidine aigi style am thonga pijageba ko ado mido sadre ado aigi juice ando laki ko ai juice ulai okat nukat kinate ko ai sumai thai kholi ai usara ke ko ai nu mi ta ko mi ne ti ba ko ne ko de chak cha ge ko no la ke a ju ma de thok tha ke ba ni na cha na a phao khao ba le lo ku ya nu ko ai ko ne na tang chang mun rồi ai dù thật có vui gì hết khó quá mấy cái tăng hay là gì mày hin gì vậy mẹ cuộn nó mèo mà nó đâu nó dùng sắc cái đâu để dùng sắc để làm đấy chặt mém này chưa úp ra ai lupa sang mình đâu này mà xây trai ban tờ này lupa sang số mà giờ mà chơi trai ban tờ trai ban mẹ mấy thùng của chú út bên đi sao bên chú bên đi rồi nào mẹ mẹ là quá rồi này này số khăn đấy like tàu subscribe tàu view share tàu view mẹ share tàu với पैसा चंग मनते like tàu với पैसा चंग मनते subscribe tàu với पैसा चंग मनते मैम शर्मा के चैनल से वो मपुंग फाव चैनल अमा हाइबदो ओहनबिउ मैम अदर मैम दा हंजन जना इना हाजरी बसनी मैम दुनिया आइसु मैम के मतियंग नाइदो ngamboi jage se मैम oxy ko हावे बो मैम Ma'am, aka mo ko. Ya. Motor sang mo uti daw ba? Ma'am, pa mo ya, uda ko na. Motor sang mo Motor sang mo ay uti daw ba? Matam ni sang na ni na. Nang daw uti sana ba ay no thong dre ba ay mo ta da. Su matam ji phang dre ba di. Thì cái nằm thải nhá không có ưu đặc cái nó may cái quả là gì
Niꯡꯊꯝꯊꯥ ꯍꯥꯏꯁꯦ ꯂꯣꯏꯔꯛꯑꯕꯅꯤ ꯑꯗꯣ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯒꯗꯤ ꯏꯪꯉꯤꯑꯕ ꯍꯧꯖꯤꯛꯁꯨ ꯆꯤꯡ ꯀꯔꯤ ꯀꯔꯥꯡ ꯀꯟꯕꯅꯤꯅꯅꯦ ꯑꯗꯨꯅ ꯏꯪꯉꯤꯅꯦꯕ ꯃꯐꯝꯁꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯗꯨꯅꯤꯌꯥꯗꯒꯤ ꯆꯥꯎꯕ ꯄꯥꯠ ꯑꯃ ꯂꯩꯔꯤꯑꯕ ꯀꯟꯊꯥꯁꯨꯝꯅꯤ ꯀꯩꯅꯣ ꯎꯗ꯭ꯔ ꯃꯌꯥꯝ ꯃꯌꯥꯝ ꯊꯔꯣꯏ ꯆꯥꯅꯤꯡꯉꯥꯏ ꯁ꯭ꯋꯥꯏꯗ ꯍꯣꯏ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯊꯤꯜꯂꯛꯀꯦ ꯅꯛꯅꯕꯗꯨꯅꯤ ꯂꯥꯞꯄꯗꯤ ꯉꯝꯃꯣꯏ ꯁꯤꯗꯩꯅ ꯀꯤꯂꯣꯃꯤꯇꯔ 5ꯐꯥꯎ ꯑꯣꯏꯔꯗꯤ 10ꯐꯥꯎ ꯑꯣꯏꯔꯗꯤ ꯑꯩ ꯊꯤꯜꯂꯛꯀꯦ ꯑꯩꯉꯣꯟꯗ ꯀꯟꯇꯦꯛ ꯐꯥꯎꯕꯗ ꯈꯪꯕ ꯃꯤ ꯂꯩꯌꯦ ꯑꯩ ꯐꯣꯟ ꯅꯝꯕꯔ ꯍꯥꯞꯆꯔꯝꯒꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯥꯁ ꯐꯨꯗ ꯃꯤꯅꯗꯤ ꯇꯧꯔꯛꯄ ꯌꯥꯔꯣꯏ ꯆꯥꯅꯤꯡꯕ ꯃꯤꯗꯣ ꯑꯗꯨ ꯇꯧꯔꯛꯑꯣ ꯑꯩ ꯄꯤꯔꯛꯀꯦ ꯊꯤꯜꯂꯛꯀꯦ ꯄꯩꯁꯥꯒ ꯂꯧꯖꯔꯣꯏ ꯒꯥꯔꯤ ꯊꯥꯎꯒꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯁꯥꯡꯉꯦ ꯐꯨꯜꯗ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ ꯂꯛꯈꯤꯄꯨꯔꯒꯤ ꯑꯁꯤꯒꯤ ꯕꯦꯝ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯟꯊꯣꯏꯕꯤ ꯍꯥꯏꯒꯗ꯭ꯔꯥ ꯋꯥꯔꯧꯕ ꯌꯥꯔꯣꯏꯀꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯄꯨꯖꯥ ꯑꯃꯗꯗꯤ ꯎꯅꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯕꯅꯦ ꯑꯩꯒꯤ ꯆꯠꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯕꯦꯝ ꯑꯩꯅ ꯀꯧꯕꯗ ꯃꯣꯏ ꯃꯤ 3 ꯐꯝꯃꯝꯕꯅꯦ ꯉꯥ ꯌꯣꯟꯕꯩ ꯗꯥꯏꯗꯨꯒ ꯑꯩꯁꯤꯕꯨ ꯅꯤꯡꯁꯤꯡꯉꯦ ꯕꯦꯝ ꯑꯩꯅ ꯀꯧꯋꯦ ꯑꯩꯈꯣꯏ ꯃꯔꯛꯀꯤ ꯃꯤ ꯑꯃꯅ ꯑꯩ ꯃꯤ 3 ꯆꯠꯃꯤꯟꯅꯕꯅꯤ ꯑꯩꯒ ꯊꯥꯔꯒ ꯋꯥꯏꯁꯤꯠ ꯂꯤꯔꯤꯃꯤꯀꯣ ꯅꯤꯡꯁꯤꯡꯉꯛꯄꯅꯤ ꯂꯛꯈꯤꯄꯨꯔꯒꯤꯅꯤ ꯍꯥꯏꯕꯗꯣ ꯃꯥꯏ ꯋꯥꯈꯜꯁꯦ ꯌꯦꯡꯉꯣ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯄꯤ ꯍꯥꯏꯕꯗꯀꯣ ꯕꯦꯝ ꯑꯩꯅ ꯀꯧꯕꯁꯦ ꯀꯔꯤ ꯁꯥꯎꯅꯤꯡꯕ ꯂꯩꯒꯦ ꯕꯦꯝ ꯍꯥꯏꯗꯤ ꯕꯦꯝ ꯀꯣ ꯏꯆꯟ ꯑꯣꯏꯕꯁꯨ ꯌꯥꯏꯑꯕ ꯑꯩꯒꯤ ꯏꯆꯟ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯗꯨꯕꯨ ꯕꯦꯝ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯒ ꯏꯆꯟ ꯍꯥꯏꯒꯦꯔꯥ ꯕꯦꯝ ꯍꯥꯏꯒꯦꯔꯥ ꯑꯁꯤ ꯏꯌꯥꯗ ꯌꯥꯏꯀꯣ ꯄꯣꯛꯃꯤꯟꯅꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏꯅ ꯈꯜꯂꯤ ꯑꯩꯗꯤ ꯋꯥꯍꯩ ꯀꯌꯥꯁꯨ ꯍꯩꯖꯗꯦ ꯑꯗꯣ ꯃꯥꯒꯤ ꯊꯧꯗꯣꯛꯇꯣ ꯑꯩꯅ ꯋꯥꯔꯤꯁꯦ ꯅꯤꯡꯁꯤꯡꯉꯒ ꯂꯤꯕꯅꯤ ꯑꯗꯨꯒꯤ ꯅꯨꯄꯤꯁꯦ ꯑꯁꯤꯒꯤ ꯑꯩ ꯃꯤꯡ ꯗꯥꯏꯔꯦꯛ ꯄꯟꯒꯦ ꯄꯔꯕꯥꯁ ꯍꯥꯏꯔꯤꯕ ꯃꯍꯥꯛꯁꯦ ꯃꯣꯡꯒꯣꯜꯄꯨꯔꯒꯤꯔ ꯆꯥꯟꯄꯨꯔꯒꯤꯔ ꯁꯥꯂꯤꯄꯨꯔꯒꯤꯔ ꯑꯃꯗꯤ ꯑꯣꯏꯔꯦꯀꯣ ꯃꯉꯣꯟꯗꯁꯨ ꯅꯣꯛꯅꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯒ ꯊꯥꯅꯗꯕ ꯅꯠꯇꯦ ꯃꯥꯒꯤ ꯊꯣꯛꯎꯕ ꯃꯥꯒꯤ ꯊꯧꯗꯣꯛꯇꯣ ꯍꯥꯏꯖꯕꯅꯤ ꯃꯥ ꯄ꯭ꯔꯚꯥꯁ ꯍꯥꯏꯁꯦ ꯅꯨꯄꯤ 2 ꯊꯤꯕꯅꯦꯕ ꯑꯃꯁꯨ ꯍꯥꯎ ꯅꯨꯄꯤ ꯑꯃ ꯊꯤꯕꯅꯦ ꯑꯃ ꯂꯛꯈꯤꯄꯨꯔꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯤꯕꯅꯦꯕ ꯅꯨꯄꯤ ꯃꯆꯥꯁꯤꯒꯅꯦꯕꯅꯦ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯀꯃꯦꯟꯗ ꯃꯌꯥꯝ ꯍꯥꯏꯌꯦꯕꯀꯣ ꯏꯆꯟ ꯅꯪꯒꯤꯁꯨ ꯑꯩꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯕꯅꯤ ꯑꯗꯣ ꯑꯩꯒꯤꯁꯨ ꯇꯧꯕꯤꯔꯣ ꯍꯥꯏꯅ ꯃꯥ ꯁꯨꯡꯌꯦꯡ ꯌꯦꯡꯕꯤꯗꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯃꯇꯝ ꯑꯃꯗꯗꯤ ꯅꯨꯄꯥꯁꯤꯒ ꯀꯥꯏꯅꯕ ꯍꯥꯏꯗꯣ ꯑꯣꯏꯈ꯭ꯔꯕꯅꯦꯕ ꯈꯪꯕ ꯍꯥꯎ ꯅꯨꯄꯤ ꯊꯤꯕꯒꯤ ꯃꯇꯥꯡꯗꯨꯒ ꯑꯗꯣ ꯃꯥꯁꯦ ꯐꯥꯎꯔꯦꯕ ꯑꯩꯅ ꯍꯥꯏꯕ ꯇꯥꯔꯗꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯐꯨꯜ ꯋꯥꯁꯀ ꯇꯧ ꯈꯣꯠꯇꯅ ꯌꯦꯡꯉꯦꯕ ꯈꯪꯉꯕ ꯃꯤꯠꯇ ꯄꯤ ꯇꯥꯕꯧ ꯈꯪꯗꯦꯕ ꯅꯨꯄꯤꯒꯥꯏꯁꯦꯀꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ ꯁꯤꯒ
ꯃꯥꯅ ꯇꯥꯔꯗꯤ ꯁꯥꯎꯒꯅꯦꯕ ꯅꯨꯄꯤꯒꯤ ꯕꯦꯕꯥꯔ ꯍꯥꯏꯁꯦ ꯈꯤꯇꯪ ꯁꯣꯏꯕꯗꯅꯦ ꯃꯅꯦꯝ ꯃꯀꯨꯅ ꯌꯥꯅꯤꯡꯗꯕꯅꯦꯕ ꯈꯪꯉꯕ ꯏꯃꯨꯡ ꯑꯃꯗꯒꯤ ꯂꯥꯛꯏꯅꯦꯕ ꯏꯃꯨꯡ ꯑꯃꯗ ꯊꯥꯗꯣꯛꯑꯒ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯇꯥꯡ ꯑꯃꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯝꯅ ꯆꯨꯞꯈꯤꯌꯦ ꯃꯥꯛꯇꯤ ꯕ꯭ꯂꯣꯛ ꯑꯃ ꯑꯣꯏꯗꯅ ꯁꯦꯝ ꯈꯣꯠꯇꯅ ꯃꯌꯥꯝ ꯑꯃ ꯊꯥꯡꯒꯠꯂꯒ ꯃꯥꯛꯁꯦ ꯌꯥꯝꯅ ꯁꯛ ꯈꯪꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦꯕ ꯃꯅꯨꯡꯒꯤ ꯋꯥꯔꯤꯗꯤ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯃꯉꯣꯟꯗ ꯑꯩꯅ ꯊꯥꯅꯗꯕ ꯅꯠꯇꯦ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩꯖꯗꯦ ꯑꯩꯗꯤ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯐꯨꯜ ꯋꯥꯆ ꯇꯧꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯂꯩꯕꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤ ꯍꯥꯏꯔꯝꯃꯤꯀꯣ ꯑꯩꯁꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯅ ꯏꯆꯟꯒꯨꯝꯕꯅꯤ ꯄ꯭ꯔꯚꯥꯁ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯦꯕꯀꯣ ꯏꯅꯥꯎꯅꯦꯕ ꯃꯇꯝ ꯑꯃꯗ ꯁꯤꯜꯆꯔ ꯀꯔꯤꯅꯣ ꯂꯩꯀꯥꯏꯗ ꯑꯩꯁꯦ ꯀꯥꯎꯔꯦ ꯑꯃꯅ ꯀꯣꯂꯦꯖ ꯑꯃꯅ ꯍꯦꯔꯥ ꯀꯣꯂꯦꯖ ꯔꯣꯗ ꯑꯃꯅꯤ ꯆꯦꯡꯀꯔꯤ ꯔꯣꯗꯇꯔ ꯀꯩꯅꯣ ꯃꯥꯁꯦ ꯂꯩꯔꯝꯕꯅꯦ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯚꯥꯁ ꯍꯥꯏꯁꯦ ꯅꯨꯄꯤꯗꯤ ꯊꯤꯗꯕꯅꯤꯅ ꯉꯥꯡ ꯅꯪꯒꯤ ꯁꯣꯔꯨꯝꯗꯒꯤ ꯑꯩꯅ ꯑꯦꯞꯖꯦꯠ ꯂꯧꯗꯦꯅꯀꯣ ꯋꯥꯔꯧꯅꯨ ꯅꯪꯗꯤ ꯏꯅꯥꯎꯅꯤ ꯅꯉꯣꯟꯗ ꯑꯩꯅ ꯃꯌꯥꯝ ꯍꯜꯂꯤ ꯑꯩꯁꯦ ꯑꯍꯟ ꯁꯥꯖꯅꯤꯡꯕ ꯅꯠꯇꯦ ꯍꯜꯂꯗꯤ ꯍꯜꯂꯤ ꯍꯟꯗꯗꯤ ꯍꯟꯗꯦ ꯑꯗꯣ ꯏꯆꯟ ꯅꯪ ꯁꯣꯏꯔꯅꯨ ꯅꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯩꯅ ꯃꯌꯥꯝ ꯂꯧꯒꯗꯕ ꯑꯩ ꯅꯉꯣꯟꯗ ꯑꯩ ꯊꯥꯅꯗꯕ ꯍꯥꯏꯕ ꯅꯠꯇꯦ ꯑꯃ ꯉꯁꯥꯏ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯗꯤ ꯋꯥ ꯉꯥꯡꯕꯗꯣ ꯌꯥꯝ ꯍꯩꯔꯦꯗ ꯑꯗꯣ ꯑꯩꯗꯤ ꯅꯪ ꯊꯥꯒꯠꯂꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯄꯨꯝꯅꯃꯛ ꯑꯩꯅ ꯋꯥꯆ ꯇꯧꯏ ꯄꯨꯔꯥ ꯐꯨꯜ ꯋꯥꯆ ꯇꯧꯏ ꯑꯩꯅꯀꯣ ꯐꯨꯜ ꯄꯨꯔꯥ ꯐꯨꯜ ꯌꯦꯡꯉꯦ ꯑꯩ ꯅꯪꯒꯤ ꯃꯇꯥꯡ ꯑꯃꯃꯝꯗ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉ ꯑꯩ ꯃꯤ ꯇꯦꯛꯄꯤ ꯇꯥꯕ ꯌꯥꯎꯋꯦ ꯃꯤꯅꯤ ꯂꯥꯛꯆꯥꯅꯤꯅ ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯆꯨꯝꯃꯣ ꯕꯦꯕꯥꯔꯁꯨ ꯂꯩꯔꯣ 이네미코 세봤다고요. 알로는 아니에요. 아직도 낭의 비디오에서 해나 주주는 딴데 비디오는 뭡니까 이노 가이나 마마의 비디오니 나는 과티다 너무마 라양먹이 라크도 근데 엄청 한는 징이 리마인드로 얘기네 누아이트네 ngatenga je yenga dinya ai gona sho to yira mi se mi pro ke ni mem ai tak ti ro a tak ti ko ro ba tharo ya pa mu ne ne se je ma tin ti ke amma ni ahom mari manga tau ta ni pa na pan ta do ya se ga ta hom da हमको दिखे उबरा आता मत के उबरा में उधर मारे का आई कैमरा से कहता मैं स्थिर नहीं वांचे तो इनका मैं वाला रो खाली हम अन्य मरी मंगा तेरी दीपना बंदा से ताम दा खाती नहीं का मैं दोनों भी हम आई ना उन्हें सो आई क्या नुमाइंदे नहीं hai bây giờ coi xem thằng nhé chừng này thế ai nó qua ngang một xe số gì bây giờ chứ làm biết cái nhé mẹ em nè đi qua ngang bây giờ đó mẹ em đâu thì nó bây giờ muốn thật anh thà đây mẹ em câu cái sao không còn mấy là cái bữa hôm nay bây giờ mẹ em câu cái sao như vậy nên biếng câu cái là cái máy tàu khát lệ bằng hàng mấy ai để phát biểu phải đi ông mua về đó tụi bay nó cái tàu rồi dần này bạn mai người dẫn chắn đó mà sao cứ thi như bây giờ mù nó cái đại sĩ đây nó chả mua lắm đấy bạn thì không giải
ꯑꯃꯗꯨꯒ ꯀꯥꯏꯅ ꯉꯥꯡ ꯆꯤꯡꯅ ꯀꯦꯠꯁꯜꯂꯒ khánh nô thằng bài nữa chân đang đặt bởi vì gọi lại chân cho cả là cái bữa đi ai gạt cái ai mà là ai khăng là ai nói mà đi mà tả cái đi đó nè rồi hôm nay ta lúc hoặc thì có học sao lối sân game mà quay xuống xuống này mà room đi thu đi bà con mà room mà tên gì mà room mà đẹp ngon rồi mà sao nào vậy mà thầu chụp một dầm đã gì cái thô lộc tơ bạn mà ai mà mang cái thô lộc tơ u ra thì thô lộc tơ bạn này cả cái thô lộc tơ bạn cái sẽ phun bì ra mà nên dầm đã chụp yêu có sẽ mình nhìn xem bạn ạ mình chụp cái để đi không có mà mang dầm đã chụp yêu thô là bạn rồi hay chân miếng gì vậy tạt vào nha thì mấy hôm chân thì cũng đã mấy hôm chân lòng thuộc bia mà sẽ vậy thật cái thì nó mà luôn được ôi hay đi sinh thấu chúng mà sĩ chúng là chúng mất rồi là khó nói sự một sao mình mít cái sừng ngang nghe mẹ Hera, ma non vuoi vedere. Rồi những ngày thì nó xả đấy, hảo đấy, thì bút ra có một lộc tổ, tụi mày nó xả bên thế vậy, xin nó xả vào xe, xin đi mẹ, ở đây tại đây mẹ, mà thằng anh sẽ có lotion ra cái, mẹ xem mà cái channel sẽ có subscribe đâu, like đâu, share đâu, câu bị cái nó mẹ, mà thằng cái video đó ông có nuai và puja ba, purak ba, làm mỗi giờ cái mẹ, rồi thì thank you very much. Thank you very much. Hãy wahai wata lối soi chân lệ. Sai một sa bên thank you hay với thằng cao hay cùng bà very much sẽ
ꯕꯥꯔꯥꯃꯥꯁ ꯍꯥꯏꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯥꯔꯦ ꯑꯩꯒꯤ ꯇꯤꯟꯁꯦ ꯂꯩꯁꯦ ꯃꯣꯔꯣꯛꯁꯨ ꯁꯥꯔꯦ ꯑꯗꯩꯗꯤ ꯑꯃꯁꯨ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯁꯔꯃꯥꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯁꯤꯌꯥꯔ ꯇꯧꯕ ꯃꯌꯥꯝ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯍꯥꯏꯁꯤ ꯑꯣꯏꯍꯟꯕꯤꯌꯨ ꯁꯔꯃꯥꯒꯤꯁꯨ ꯑꯗꯨꯅ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯇꯥꯇꯥ ꯒꯨꯗ ꯅꯥꯏꯠ